Kukijo MLA Ngursanglu Sanate na Manipur government karigi semba yauribano hangbada solution habisi table da purakadabani nongmaina purakadabanate haina phongdokre government ama semdana peace lakoi haina su makhatana phongdorake hairi ngara athengbada overbridge makhongda tata harrier ama polda matonta thomjillaga accident thokre hairi Kuki militant singna Naga area da su nongmai kapsilakhre hairi loina na larhobusing aduna popi tharibusing ngak selaga thamli haina inpu union na phongdorakre wapong area da kuki larhobusing na mathung maram khangdana nongmai kapa bu yaning da ba phongdokpaga loina na thodo asibu thijinna ba inpu Naga youth organization INYO na taksilakle organization asigi cherol amada nomai kapagi thodo adu nongthilpung ahum makhaidagi mariga minute nifugi manungda kunja singna singdagi manama sing hekpa chatpada thokibani haide kuki lalhoba sing aduna ain kaina popi thariba mafam singdagi khulai paijadaba kunja sing tamna nomai kapsilakibani makoina drone sijinaduna yengbada misam singne khanglaba phawbada target tawdura nomai kapsilakiba dumyoibagi hak khongauna bani haina lawi lalhoba sing adu popi thab mafam singda laiduna popi lokpada thabak tawriba myoy singbo ngak senbagi thabak tawi haide nomai kapagi thodo adugi manak Ireng khol amusung wapong khol da Central Security Force ing lairabasu minute maudrarom lepa laitara nomai kalokpa aduda karigumba amata tawdana laiki hairi thodo adugi marakta independent oina misang mikhai naidana thijinbagi thabak sathaduna general sing masak khangdoktuna ain yo eba thabak lokhat kadabani hairi Security Force ing na misam singak senbang amdriba sigi matang dasu formal inquiry sathagadabani amusung tungda asigumba thodok thoktana ba matik saba security ki section thora lokhat kadabani hairi misam singi matakta hingsa sathaba haibasi yaba ngamloi amasung government amadi mari lenaba authority sing rule of law ngaktuna misam sing tekta kaiduna amasung hak ngak naba thabak paikhat biu hairi Zomi kuki amadi margi lairiba MLA tara lengak sembada hak thengnan natrabasu nakoinana saruk yaribani MLA ahum khakta da marat siba yaroi haina jetsi na phongdorakre Ngarang Perzol amasung Jiribam District the base topa Indigenous Tribe Advocacy Committee na thadorok pa cherol amada handak lakliba political development asina maram oiraga state asida khundariba mar kuki amasung Zomi tribe singi marakta yengthina ba masak ko heloidabani ITAC na Puruk ahumasigi interest da ikai khumnai adubu lengak sembagi matang da tipaimu esigi MLA ra laukiba phirep asi sogali karigumba hiram amata da MLA asigi lanthum yauna matuna masokpa yaroi haina thamlakhaba matung nakalamarom da Zomi kuki amadi mar puruk ki lairiba MLA tara asi nauna semliba lenga asida hakthengna natraga nakoinana sarug yade haiba yaroi MLA hum khakta da traitor ni haina mara siba simaram sadaba amani haina Zomi council ki secretary information and publicity na khuyek piduna thadorokpa cherol amada phongdorakle cherol adu makhata na hai Manipur da semliba popular government asida lairiba MLA tara asi sab manana saruk yaribani MLA tara asigi manungda Zomi phuruki lairiba MLA anigi punsi amasung lanthumda outsider mioi amatana singnarapa yaroi haina su section wa thamlakpaga loinana athuba matamda political talk sathaduna political solution ama poraknaba honagadabani haina central government ta takshin kre Cabinet expansion ki aroiba matam ngai de haina thamlakhre Chief Minister Y Khemchan ki government ta ahan bagi oina deputy chief minister ani wasak laukraba matung maitai pangal sing na makhoi gi mihut jahunda bagi pendaba wafam sing lep tanap thamnarakle government asigi cabinet expansion ki aroiba matam phawba ngai khigani haina muslim ki apex body ama oiriba Amuko ki President Jalal na phongdokre All Manipur Muslim Organization Coordinating Committee ki President Jalal gi hata da leiba yumda arang pawmi singa unaba amada mahana haiki anobo government asida kuki amasung Naga da deputy chief minister pidi anobo government ki cabinet ta pangal community gi representative yahon batangai fade mahana haiki chief minister yawno minister tarani thoi legada ba council of minister da muslim gi representative yarok tabra haibasu cabinet expansion gi aroba matam phawba ngai duna government asigi wakhalon kari leibagi haibadu ngai khigani madugi matung tabada pangal gi collective oiba political position ama
launaba sem sagani mahana haiki tangdu leitadraba amasung pungchai sairiba ase tatsen khomjilaga anauba Manipur puraknabagi singnaba amaga loinana semlakpa lenga asida karigumba pangal gi mihut jahondrabadi yamna chumdaba thawong oigani matamduda pangal khunaina tumina leiroi amasung karigumba hiram amatadasu yatsinaba tawroi mahana hai amukokna athuba matamda muslim gi leiriba MLA ahumda makhoiga punna phaminaduna muslim gi political position ga mari leinana makhoigi wakhalonsu khangdok minagani madugi matung chapchaba khongthang lokhatkani mahaki government da deputy chief minister ani hapada nupi MLA ama yaroposi gender equality gi status ta khongthang jilakpani lauraga nuaiba pui adumupu government asida muslim gi mihut soiduna yawan phamthu I haina jalalna phudokhe Pambaina lusingba UNLF na awaba phongdorakle Pambaina lusingba UNLF na lalhaulup asigi advisory committee gi president professor wahengbam ingo LS luwang maitaina laikidabada awaba phongdorakle lalhaulup asigi department of publicity and Education ki secretary Sarai Rongba Thoksong ki cherol amada hai February anida party sigi advisory committee ki president ahal ibungo retired professor wahengbam ingo LS luwang maitai masagi anaba mana maram oiduna laikidabada thamoishokna awaba phongdoksari amasung laikidraba lusingba sigi mafamda yawolgi ikai khumnaba pizari haina phongdorakrai Security review pangthokadori hare yamna maru oiba installation sing mayam laiba singmairong area da security gi oiba phibam sing lakliba February mapandagi tara phawwa National Security Guard NSG gi kangbuna yengsanggadori hare singmairong da laiba Archbishop House na maru oiba mafam oiduna security gi oiba meeting da NSG gi miyosing na lusingduna reconnaissance ki thabak sing adu paikhakkadabani hari panba yabadi chingmairong area da civil secretariat IIT IT park musingba laiba gi mathakta Manipur police ki headquarters su lairibani NSG na lusingduna pangthokadaba yengsanba gi thaba aduda local agency singbu mateng pangnaba India government gi Ministry of Home Affairs na thangalakhre drug ka konana phakiba ma police custody da pikhre hari Malem ki kaithen da lupa crore 15 ki ice drug harga khangnaba crystal methamphetamine kilogram ahumga konana phakiba mioi ama chief judicial magistrate Imphal East ki court na February 13 phawbo police custody remand pikhrai wangkhai singabam leraktagi sagol sen numit ki numijungba matungda drug kilogram ahumga konana phagatpaga loinana court na police custody remand pikhrba mioi adugi maming MD Abdullah Sahi Kungamapan apokpa MD Abdul Karim Kawi Imphal West ki Sekmaijing Hayel Hangundagi haujingna hatage oil pamanak ta laibani hari mahakpu Porompat police station ki team na numit taruk ni police custody remand PB na bahajaraduna court puthuki bani hari state ki FPP na court thamkhibadi sagol sen numit ki ayuk pung 10:30 krom taba matamda youth against drugs and alcohol Manipur na pirako pau amada anti narcotic task force Imphal East ka khusamnaraga ayang poli coffee culture manakta narcotic drugs sing yonda mioi khara laire habagi pau pirakhe pau aduda yumpham oiraga anti narcotic task force Imphal East na mafam aduda sangsin ki amasung jingnaba mioi sing phanaba frisking amasung checking sathake matamaduda accused ni hadaba mioi adu number thadaba TBS Jupiter ama tonglaga jingnaningai oiba maongda lakhe gari adu khamlaga verification amasung checking tawbada mioi adu phagatpa ngaukhibani haire Border fencing khabagi mayokta Mizoram cabinet na reaffirm tawkhre hari border fencing khabagi center ki thorang adubu Mizoram ki cabinet na amuhana reaffirm tawkhre state legal na masit thingnaba legal authority leite haina official amana phongdokre hari chief minister Laldu Homana share logduna council of minister ki meeting the international border ki Mizoram sector the kilometer songa ga tanarom sangna fencing khabagi mayokta state na leiba haiba wa adu amuhana reaffirm tawkhre official aduna haibadi cabinet na state government ki hana leramba position aduda makhata na laigani adubo border fencing asidi union subject oibani na state government na masi oppose tawbagi pangal laite cabinet ki stand asigi hana haukiba sahi gi February thada Mizoram assembly the border fencing amasung Myanmar ga lona ba free movement regime FMR da satokhusin tawba yana ba pass tawkibani Mizo Zirlai Pal MJP amasung Zo Reunification Organization Zoro na Prime Minister Narendra Modi da memorandum ama pisinke makoina habadi fencing asna border ki nakal ani da laiba ethnic Mizo community singbu khaidokani haikibani Mizoram gi district taruk na Myanmar gi sin state ka kilometer songa ga tararum gi border share tawni Mizoram da Myanmar da gi lanjalakpa IDP lising kunthra hena lairibani haina phongdokhe Loktak pat gi yamlaba khutsukhulai kya phagat khre hari
Combined Security Force na Bisnupur District ki Loktak Pat ki akoibada counter insurgency operation sathaba matamda boom sing yauna khuchuklai kya phagat pa ngamkhibaga loinana lalhobu singna saramba kem thugai khre hairi officer report amagi matungena Indian Army Assam Rifles amasung Manipur Police ki apunba security team amana Bisnupur District ki Loktak Pat Mayada Kundariba Phubalada Chathakiba counter insurgency operation amada Loktak Mayada lalhobu singna saramba kem ama thugai kibaga loinana security force singna makhatana mafam aduda pung ahumrom thiba humbagi thabak sing sathabada lalhobu singna lochindana thamlama boom sing yauna khuchukulai sing phagat pangam khibani hairi security force na mafam adudagi phagalaba khuchukulai sing adugi magazine ga loinana 9mm CMG carbine ama magazine ga loinana 9mm pistol ama magazine ga loinana .32 pistol ama rifle grenade manga lethod bomb ani board 12 cartridge manga 9mm rifle mapan triangle sniper scope ama masung radio set amani hairi phagalaba polam sing moirang police tamakata na legal action gi dama khusina kra hairi State Police Forcing Modernization Taunaba Ministry of Home Affairs na lupa crore 196.61 sanction tawkre hairi Manipur da kangluk ki irang thoktuna charang naba phibam amada lairiba se kokhanaba gidama amadi state as the law and order ki ningthina ngak senaba gidama akhanaba miyeng thamduna state police forcing modernization taunaba Ministry of Home Affairs MLA government of India na lupa crore 196.61 sanction tawkre hari hiramasiga mari lenana MLA na thokiba notification amada ministry asina Manipur gi oina akhanaba miyeng thamduna state as the law and order ningthina ngak pungamnaba gidama state police force asi modernization tawba tangai fadaba leibana state asigi oina cyber crime helpline asi ningthina mathok tawhanba hokhibaga loinana cyber forensic division amasu hangtokre aduga remote location control home do CCTV surveillance khinba hore hari Manipur state ki oina police force modernization ki damak security mobility forensic equipment amasung smart policing initiative sing ningthina lehanaba ki damak ministry asina lupa crore 196.61 asi sanction tawduna police force ki mapangal kan khadhana bahona ragani hari basagi matak lupa crore yang khaimari sanction tawduna police infrastructure development project ki makhada police station sing renovation tawba barrack quarter amasung peace camp sing sabagi thabak paikhat pa haukhre SASCI gi makhada achoba project tara taruk approve tawkhre amadi mantri pukhida leba police museum ama yawba anoba police headquarter ama sanga khre 2025-26 ta tokhaiba investment tawduna Manipur state ta FIR amasung emergency servicing infrastructure sing phagadhana rabgidamak rescue equipment sing laisinduna punna personal lising hopum da training pikre aduga mock drill lising amanga changarom pangthokre hari paikhaliba police force modernization scheme asigi mahai oina narcotic ka mari lenaba case sada 90 amadi kuina panduna leramba crime scene investigation case sada 96 dispose tawduna criminal justice delivery da haningai leitana improvement leire hari Meghalaya ki koila khani da pokhaibada mioi kunga manga sire hari Meghalaya ki East Zentia Hills District ki Minsingat Dankaskoda lona yada bom ongda hangbani haba koila khani amada pokhaibada yamdrabada mioi kunga manga sire kayana leinung da phumjinduna laikhre hari sikraba kunga manga ki manungda tarani thogi masak maming khangba ngamkhre haukiba sagosa numit ki ayukta thokiba thawdo adugi matangda East Zentia Hills ki Superintendent of Police Vikas Kumar High Police amasung disaster management ki team sing thodok thokpam aduda khudakta changsin ki thodo adugi matangda ahambagi oina thijinbagi report ki matungina pokhai ki badu yamna matik mayai senba khani thugaina ba sijinaba dynamite sijinaraga pokhai hanbada thokibani pokhai baduna manak nakpa khani singda nikhanbaga loinana khani sing adu nikhairatuna sinmi sing leinungda phumjinduna laikibani hari mafam adugi pau palodana agency na hai pokhaiba adugi akanba matik mayaina manak nakpada lairiba khani sing ningkhaibagi thodok sing mathang thorakibani hari thodo adugi matangda Khalariat Police Station case number 18/2026 under section 105 1 close to amasung 3 close 5 BNS kaloinana paraga MMDR Act ki section 3 ki explosive substances Act ki makhada case sing lokhale amasung chijinbagi thabak makha chathari hari
Senja Thumjagi case ka mari lenana custom official ahumgi mathakta CBI na FIR register tawkhre hairi. Mizoram da Senja Thumjaga mari lenana case amaga mari lenana custom ki thabaktagi potharaba superintendent amadi inspector anigi mathakta Central Bureau of Investigation CBI na FIR register tawkhre hairi. Official singna phongdokhibda register tawkhiba FIR adu Guwahati gi Central GST gi Additional Commissioner na file tawrakhiba complaint amada yumpham oiduna register tawkhibani hairi. Senja Thumjada Chennai hariba official sing asi mamangda Mizoram gi Champhai da leiba Custom Preventive Force CPF da posting taduna lerambani CBI na phongdokhibada kumja 2022 amadi 23 da official sing asina Champhai da posting taringai da makhoigi position sing asilana sizinaduna smuggle tawrakpa route amagi consignment singgu mathau taba seizure documents sing yaudana lona yadaw maongda detain tawduna thamlaga consignment sing asigi mapudagi sel charaga smuggle tawrakhiba polam sing adu thadokhi haina mara si ki hairi Tihubagi tabak sathabada official sing asina lupa lakh 13 rongi sel sa ki haba khangmangam ki basida natana seize tawraba polam sing thamliba godown sing dagi pa crore 1.42 rongi polam mangki hariba polam sing asima ki matam adusu official sing asina Champhai da posting taringai duni hairi Tihubagi tabak makha chatharabo ina accused official ahum asigi Manipur gi Churchandpur Patna Sikar Guwahati amadi Itanagar da leiba premise da CBI na thijili hairi